Chahi nauriba mahiroi ani hizam linhoingambi amasung phizam hemanjitbu faraba matung tamthina hatpikibagi thodokta mapung oina chenaba Paulun Mangkoba chahi 12 rum suraba mioi ama tha sigi 13 da CBI na Pune dagi fare hairi agency gi paw amana hai CBI na Pune dagi faraba Paulun Mang CBI gi kota puthoklaba matung October 13 fawba police custody da remand lokthakre hairi CBI gi official amana phongdokibagi matung ina Paulun Mang asi tha sigi 13 da Pune dagi fawa ngamkibani mihar asi kamari leinana mamangda fagatkraba nupi ani yauna mioi mari gi mathakta wahang pahung chathabada fanglakpa clue singda yumpham oiraga Paulun Mang gi mathakta wahang pahung chathari mahiroi ani faba amadi hatpagi thodok asida Paulun Mang asi maroiba misak amani haibasu khangbangamle makhatana mahiroi ani gi asiba hakchang fangnaba mathau taba thabak sing laukhati hainasu CBI gi official aduna makhatana phongdokli